Manipur Top 20 News na tungan-tungan ba wala ba source hindi lakot sarga. Matamatang iol ba maru ba ipausing patukon kahanjay. Ngasi Megi tarik tara kataruk Saturday nimiti ipausing update bijari ahanbada petrol diesel gi mamal liter amada lupa hengekte ambush manungda purup ani na phajinduna thamnarpa misamsing leptana thadok narakli naha ama bom pokhai bagi mache na paduna siraga leremle total shutdown sangdokle deadline sangdokle UNC Manipur gi Lagi Commission of Inquiry report November 10 fawgi manungda pikhalaknaba Home Ministry da khankhre Chandenda lupa lakh lising amaga jamapan maudraga taret dasmik marfuga taret lauthokraga lambi semdaba amasung loisindabagi wathok High Court ki order India dagi Union Ministry State Official ahum amasung contractor ahum gi mathakta contempt petition file tarakle pau sandok na pizari ahan bata petrol diesel gi mamal liter amada lupa ahum hendale leipa asigi oil company singna lauthorpagi matung ina ngasi ayuktagi hauraduna achauba metro city sing yauna mapum punamakta petrol amasung diesel gi mamal liter da lupa ahum hengekre agency ki paun haibada West Asia da thokliba lal asina maram oiratuna malengi oina thau sing asigi mamal hengalakpadagi leipa asidasu petrol amasung diesel gi mamal liter da lupa ahum hengalakpani hairi oil company singna ngasi lauthorkibaga panthadana Manipur da ching amasung tam oil pump singna ngasi ayuktagi hauraduna hengatlaba mamal da thau makal anisi yonkre hairi amaromda naha ama bom pukhai bagi mache na panduna siduna leiramle ngarang numidang amasung ngasi ayuki lona ba ahingi nongjai pung 12 minute taraga manga rom tarpada Singjamai PS ki jurisdiction mang chaliba Asian Highway number 1 Imphal More lambi ki paringi Singjamai Songtham lekai mapada leiba RS Dental Clinic JJ Enterprises ki mamang oirapna lambi ki saruk amada naha ama motorbike amaga konana bom mache na panbagi siraga leremle hairi police tagi phangba pawgi matung ina thawdo asigi matangda confirm tawki loinana thawdo asida laikidraba naha adugi maming ningthaujam Sanjit chahi kunga nithoi apokpa and Rajit Kawi Moidang Pokuno, Mamang Lekai Dini Hari, Bom Pokabi, Makol Tabada, Pantadana, Masida, Police Sanction Tuna Yengubada, Naha Asi, motorcycle Amagakonana, Bom Matina Paduna, Siraga Manihari. Hawasi, Matokana, Tokibano, Hibatap Chana Kangba Namri, Hawasi Matang Dalakot Pakeski Matung Ina, like Hijabagi Haksang, postmortem examination Taunabi Damak, Rimski, Miriel Sangatam Hari. Amarumda, Singjamai, Tokom Lekai, Social Organizing, General Secretary Cherol Amada, Narangi Tago Asibu, Lekai Si Club Amadi. May rapay bising na yaning da phongtok pagaloi na laikai asigi manungda masigumba tasengna nungaitaba thawdok ama thokpasi laibukthibani karigumba ayuk nungthilgi miyam tinba matam oirabadi mi yamna siba sokpa yorbasu yai masigumba thawdok asi Manipur da leiriba tonga ba lopsingna tawba oirabasu makha kana tawbiganu miyam tinba mafum oibanina misimina hen thokani mafam asida tonga ba nomagi oina senthok lambi leinaba dukan phamba mioi kya leibanina masigumba thawdok asi amukhana thokhanbiganu haina phongdorkli total shutdown lauthokle Kuki Puruki, Fachin Duna Tamliba Mio Singi Manunda Taragamari, Hadok Krabasu Atopatara Maridi, Hadok the Hydra Kuki Inpi Manipuna, Toki Pung Nifuga Nipangi, Total shutdown Kongsan Adungasi, Ahing, Nungadi Horuduna Pung Nifuga Nipangi Oina, Sangokle Hari, Amaromdana, Deadline Sangokle Hina UNC Site to Harkli, Tasiki, Taragumdoida, Embus Tautuna, Hadok Church leader Oina Mio Ahum, Hakiba Masung, Mari Sokan Kiba Todoki Matundagi, Hajin Kiba Naga Puruki Mio Sing Hadok Nabagi, Arabumatam, Nasi Nuntil Pung Taruk Takibadu, Lainangna, Wathoriba, Miosingi, Marima Kong Tidokuna, Hadok Hanaba, Honari, Hyperpagi, Hayang Tilpung Ani Power Sango Hina, United Naga Council, UNCG, Zero Amana, Fondoraki, Tanbaya Bading Arang Ahing, Nagapu, Kinipi, Angang Yauna Miotarani, Tadokabasu, Purbasigi, Miotaruk, Tadokana Lehoribani Hari. Manipur Lagi Commission of Inquiry Report, November Punfaugi, Manunga Pikal Naba, Home Ministry the Kahankre, May 2023 Dagi, Horaklaga. Hauji Power Warrior Sil Portriba Manipur Gitam Tirba Lagi Matanga, Tizinaba Union Langana Sankiba Commission of Inquiry Report, Pikalaknaba Matam Tenkai Matam Tenkang Karada, Yatokuna Lakaba Matung, Aroy Oina Sahizigi, November Kundagi, Tintagana, Numit, Asi Fawgi Manunga Pitokabani Haina, Ministry of Home Affairs na notification Amatoke Hari. Commission Asi Guwahati High Court ki Chief Justice Oiramba Justice Ajay Lambana Lucingaga, retired IAS Himansu Shekhar Das Amasung, retired IPS Officer Aloka Prabhakar Yauna Semkibani, Commission Asigi report picket kadaba matam sangokuna laklaba matung sahisigi February Hada Pikalak Naba Kangal Kibagi Mangwinana, Justice Ajay Lamba, Commission Asigi, Chairman gi Pamdagi resign Taukibani, Hauji Fawda Union Langana, Commission Asigi report Pikalak Naba Lekiba Matam Mangarak Sangokre, Panbayabadi, May 2023 Dagi, Horkibala Asina, Mioi, Janika, Humpurongi Punsi Mankrabani Amasung, Hauji Fawda, Imung Lising, Tara Hembagi, Mioi Lising, Nipu Hena Relief Camps in the Tanja from Loribani Hari. Amaromda, Langak na policy semba Haitabdagi, Topa Sibu, Miamgi, Purit Kautagi, Menkana Honari, Center Laiba BJP na Lucingba Langak na policy semba Haitabdagi, Amasung,
foreign policy marai chaithalakpadagi oirakpa phibamna thohalakpa crisis pu lenga asina miyamgi furi khawdigi lokthokpa selna mekhanaba honari haina Congress President Malik Arjun Kharge na phongdokre wafam asi central lenga na petrol amasung diesel gi mamal lupa ahum hengatkibaga loinana Kharge hai lenga asina miyeng sana yengba ngamdabdagi leadership crisis thokhanduna lenga ki policy khudingmak fail ohenbani lenga na thokhanba crisis asigi awaba olumdi miyamna petrol diesel amasung LPG gi mamalda furi khawdagi ahenba senpham putoktuna mekhan hangadawri miyamna hangadabadi thaw mamal hengat hanbana hiram khudingmakta achoba chaitheng pirkani haibisini thaw mamal hengalakpana nimit khudingi sinaba mathau taba polam kyagi mamal sing hengalakani hari central lenga na thaw gi mamal hengat hankiba asina laipa asigi industry chalaibada changba production gi senpham su hengat handuna miyamna sinagadaba pothok singda mami tarkadawri bani achoba industry amasung company singi oinadi thaw mamal hengalakpana makoigi production cost wangkhalaklabasu mangjagadaba leite makoina puthokpa polam singi mamal hanadagi hengat handuna natragana pothok amagi package ta hablakpa polam singi chang hanthaduna miyamda mekhat halkadawri bani hairi video si pawdulaba so khilam khibawa sung apigani channel si bong sibiduna share amadi subscribe tawbibi damo hani tan tharpa khondochari amadi makha tarmiyan bi seba tawdum ojari